ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯍꯨꯜꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯂꯇꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤ ꯃꯇꯧ ꯁꯤꯃꯀꯣ ꯅꯥꯇꯩ ꯑꯃꯠꯇ ꯍꯦꯛ ꯆꯥꯗꯦ ꯑꯩꯕꯨ ꯀꯅꯥꯗ ꯆꯠꯂꯒ ꯊꯤꯔꯨꯒꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯨꯝꯅ ꯏꯁꯧ ꯇꯧꯔꯒ ꯗꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯒꯤ ꯅꯥꯛꯆꯦꯠꯅꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯍꯧꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯏꯕꯨꯡꯉꯣ ꯅꯠꯇꯕꯔꯅꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯤ ꯌꯦꯅꯈꯥꯗꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯆꯥꯅꯔꯨꯔꯤ ꯂꯦꯞꯇꯣꯞ ꯀꯥꯔꯒ ꯂꯩꯔꯤꯕꯗꯣ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯤꯗꯤꯀꯣ ꯂꯦꯞꯇꯣꯞꯁꯤꯁꯨ ꯌꯥꯍꯟꯗ꯭ꯔꯕꯅꯤ ꯑꯩꯗꯤꯕ ꯍꯥꯏꯔꯤꯁꯤꯅꯤ ꯉꯥꯏꯔꯒꯦꯗ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗꯅ ꯔꯥꯍꯨꯜ ꯑꯗꯨ ꯑꯕꯣꯊꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯈꯟꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯂꯨꯞꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯇꯥꯎ ꯑꯕꯣꯊꯤꯅ ꯍꯧꯗꯣꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯂꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤ 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯅꯤ ꯃꯍꯥꯛꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤꯕꯁꯤ ꯔꯥꯍꯨꯜꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕꯁꯨ ꯑꯣꯏꯔꯤ ꯍꯌꯦꯡꯗꯤ ꯍꯦꯛꯇꯃꯛ ꯆꯠꯂꯁꯤꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤꯗ ꯏꯇꯥꯎ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯅꯝꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯑꯕꯣꯊꯤꯅ ꯑꯗꯣ ꯏꯇꯥꯎ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯝꯕ ꯌꯥꯏꯅꯤ ꯑꯗꯣ ꯅꯪꯒꯤ ꯏꯗꯤꯠ ꯇꯧꯅꯕ ꯂꯦꯞꯇꯣꯞ ꯑꯗꯨꯁꯨ ꯌꯥꯈꯤꯗꯕ ꯀꯨꯏꯔꯦ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯅꯤ ꯔꯥꯍꯨꯜꯅ ꯌꯥꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯅꯤ iPhone ꯏꯇꯥꯎ ꯑꯄꯪꯅ ꯏꯁ iPhoneꯗ ꯂꯣꯏꯅꯃꯛ ꯌꯥꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯑꯩꯗꯤ ꯂꯩꯍꯧꯒꯦꯀꯣ ꯑꯕꯣꯊꯤꯅ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯆꯠꯂꯕꯗꯤ ꯅꯪꯁꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛꯇꯃꯛ ꯆꯠꯂꯁꯤ ꯑꯗꯣ ꯏꯇꯥꯎ ꯅꯈꯣꯏ ꯃꯥꯗꯒꯤ ꯑꯌꯥꯕꯗꯤ ꯂꯧꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯈꯣꯏ ꯃꯥꯅ ꯌꯥꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ ꯔꯥꯍꯨꯜꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯥꯗꯒ ꯍꯥꯏꯔꯣꯏꯗ ꯀꯣꯟꯅ ꯃꯥꯏ ꯈꯪꯖꯁꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯌꯦꯡꯍꯜꯂꯒ ꯂꯣꯏ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯉꯩ ꯆꯠꯇ꯭ꯔꯤꯉꯩꯗꯗꯤ ꯍꯥꯏꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯏꯃꯥꯗꯣ ꯉꯥꯏꯔꯝꯂꯒꯅꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯒꯤ ꯁꯣꯒ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ ꯔꯥꯍꯨꯜ ꯑꯗꯨ ꯄꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯑꯕꯣꯊꯤ ꯑꯃꯗꯤ ꯑꯄꯪ ꯑꯗꯨ ꯔꯥꯍꯨꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯃꯔꯣꯝꯗꯅ ꯂꯇꯥ ꯑꯗꯨ ꯗꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝ ꯃꯁꯤꯗ ꯄꯤꯗ꯭ꯔꯤꯡ ꯉꯥꯡꯗꯨꯅ ꯏꯁꯧ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯍꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯩꯅ ꯁꯨꯝꯅ ꯅꯪꯕꯨ ꯊꯤꯕꯗ ꯋꯥꯔꯤ ꯀꯔꯤꯒꯤꯅꯣ ꯌꯨꯝꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯁꯤ ꯂꯥꯎ ꯁꯣꯗꯣ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯄꯨꯔꯛꯎ ꯔꯥꯍꯨꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯃꯥꯗ ꯁꯣ ꯑꯗꯨ ꯄꯤ ꯑꯩꯗꯤ ꯅꯪꯁꯤ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯅꯪꯁꯤꯗꯤꯀꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯌꯨꯝꯁꯤ ꯃꯤ ꯂꯩꯇꯦ ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯠꯁꯤ ꯍꯥꯏꯔꯕꯁꯨ ꯆꯠꯅꯕ ꯅꯠꯇꯦ ꯅꯪꯗꯤ ꯌꯨꯝ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨꯕꯨ ꯐꯅꯗꯨꯝ ꯉꯝꯃꯤꯅꯦ ꯆꯪꯉꯨ ꯆꯥꯛꯀꯗꯨ ꯊꯤꯔꯨꯁꯨ ꯆꯠꯂꯨ ꯑꯩ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯆꯥꯛꯀ ꯊꯤꯕ ꯉꯝꯃꯔꯣꯏ ꯔꯥꯍꯨꯜ ꯑꯗꯨꯁꯨ ꯃꯃꯥ ꯁꯥꯎꯔꯦ ꯈꯟ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤ ꯆꯥꯛ ꯊꯤꯔꯝꯃꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯤ ꯆꯥꯛ ꯇꯣꯛꯄꯒ ꯔꯥꯍꯨꯜ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯂꯥꯞꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯃꯅꯤꯊꯣꯏꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯔꯥꯍꯨꯜꯅ ꯎꯔꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤ ꯂꯥꯛꯂꯤꯕꯗꯨ ꯃꯅꯤꯊꯣꯏ ꯑꯣꯏꯔꯝꯂꯤ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯃꯤꯍꯨꯜꯒ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯕꯅꯤ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯅ ꯃꯅꯤꯊꯣꯏ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯅꯤꯊꯣꯏꯁꯨ ꯃꯇꯥꯎ ꯎꯕꯗ ꯍꯔꯥꯎꯖꯔꯤ ꯏꯇꯥꯎ ꯅꯪ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ ꯍꯦꯛꯇꯃꯛ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯅꯪꯁꯤꯗꯤꯀꯣ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯑꯩꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯏꯃꯥ ꯄꯥꯕꯗꯁꯨ ꯍꯥꯏꯔꯝꯂꯤ ꯑꯗꯣ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯗꯕ ꯀꯨꯏꯔꯤ ꯆꯪꯉꯨꯁꯤ ꯂꯥꯎꯅꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯔꯥꯍꯨꯜꯅ ꯍꯣꯏꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯂꯩꯍꯧꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯂꯤ ꯂꯇꯥꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯤ
mani thoi lakpasida makhoi gi yum in khola madi khola du karamna tahori haiduna mani thoi gi mafam dhang mani thoina aine khola du di haujikti karima ta tawdrida ingna singna nungai ne leiri adubu ine hoi gi in kholoi ramba yum madu di maina sakhi badagi agi du jungbu ju kana da pirakhidri amatam pum namaki oina changdana magi damakta sangbal sena khaduna thamkhrabani ni wa du ta abada mama lata du nungai jati lata na mahaki masanu pa da munni yengaga ibunga thokriba thautuk mayam adu nang su khangliba natra aduna nang lam lapna na thana satpe yadi ko ima taktana hangna arot pathabak amata tawgunu ko ima di nangi khanbada yamnu wain he ibunga Rahul suwa makha tajati mahangna hayang satke khaliba siga mama na haidorak liba siga kari tawgudawud khaine khanjan raglei Rahul na ima aisu fattaba nungai roidaba thabakti tawror adoima hayeng di ai khoi koi besa si haiduna haine ima adodi imani yabiu ko asida lakpodegi koi besu amta satri lam tuga yengdabani isasi wakhal si iphak phakselima yum leikai digi hendoktrabadima wakhal phakseli puksela si ipik piksan bagum tawida mani thoina yaine kaidno nangna sasi haiduba aisu yawgini ta lata adudi salaning drabani adubu mafam asida koi besala su kari su tawre khan harau yarami kadai waida satkadabano haina hangbu swamata tawri mama asina masabu nungsibagi sangsi masana hairiba makai anamana mahakna loinamak yaba mama amasu oi lata asi asumna wari tawri ngai thongala domdagi thambawado sanga i lata na khoi lairam leidana ibungo sidi kanano masang masabu amukta udrine Rahulna mama asi aigi khungangi marupni mamingna mani thoi kawi ai khoi sida koi balakni mama o phare ibungo mani thoi nangsu ibungo Rahul siga nungai na laimino ko aina haigadabadi nisapo sa saba yadi lamtu satpada seksin gadabani phare adoi bi malata anga sidi ai khoi yumgi hallado masadu kharangamdri na khoi gi aside lekpado khara pharak tagadaba mali ngalinge matam sida haidoke haiduna laklibani latana tadana kodong sadaba tarabadi kashu kaidri haujikti isanupa amasu laklabanina ai khoi am harau tayamna laiminaraga loiri adu kari oina naribano haladubo thambaudo ia tawraga khomsi khungamda kari lainanu di khangdini ai khoi gi madubo ahal laina oirangda mali adudi ai seleko thambawna makhoi mayum masida lekpatali haidina haidorak libasi atai ginati ahing tengkhang kaya da thambawasi thengnarabani haidok padingamda mama masasi yum masida leiba ngamlaroi khan mahangna su haidok tan leibani yum masiya khoibada kari gumba life fataba amadi lei haibasi thambawk su hak thengna khallabani nga sai Rahul na mamana bama okhibado thambau su makhoi thongala domdagi lepaga yenglibani Rahul gi mamana ba ammayum ne laklabasida tan sari khan makhoi gi mayum gi ahal nari haidina thangsilaga hairibani thambawdu ta singnamakti lata hoi gi mayum hinkola sida sangmada khautak sarabani sangmada masada akitu sungbu poklabani handakti toina laklaroige khankhri mahak adusu Inkol sangbaladusu kharadi dumak sauribani lata hoi gi inkol sangbalasi yumthang naribani haidana tawribado inkol sangbalnaga saubani na nangnaba haibadudi oidi thongal thangna sarabasu latana haibungo mani thoi natao sisu kangau narabani nakhoi nge hakte leiramuko ima sune nungthil numisap yongdringa sida kaithil amukta karu khigi adugane isa lakpasidi ensang ahauba ama thonga sagadabani ima nga leiru khigi hausi hekta manga jaw man leirodabani isana sanabagi damakta asumna hairamlaga lata do thokri kaithil tamna makhoi ani su harau to yamna leiminarami Rahul na su hayeng set da bakong set adugi matangda mani thoide kopna hairami mani thoide yaningda matao sina hairabada yabatarami adu matamasi makteda nakalla maromna kamdawri Rahul la sibu angawbani haidina angaw layeng sangna thamlamba maako layeng lamba Dr. Thomas edo masadu haujikti pungpha pharabani mahaki kaadu delai matamasida mapalomdagi wakhal soiraba kaya lairiba singado berenda adu hangkat landa law duna selaklami mahak wakhal munna khalambagado pungsai Dr. Thomas na ta tondang ata saurel laitaba salani tondang adu hatu selaklami aduga ibunga doctor
ꯑꯩ ꯑꯁꯤꯗ ꯂꯩꯖꯔꯤ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ ꯊꯣꯃꯥꯁꯅ ꯃꯄꯥꯜꯗ ꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯍꯣꯏꯖꯟꯈꯣ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯃꯊꯥ ꯁꯥꯏꯀꯣ ꯑꯃꯨꯛꯇ ꯂꯥꯡꯍꯜꯂꯛꯀꯅꯨ ꯇꯣꯟꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯛꯈ꯭ꯔꯤ ꯗꯣꯛꯇꯔ ꯊꯣꯃꯥꯁꯇꯣ ꯍꯟꯗꯛ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯕꯗꯨꯗꯒꯤ ꯋꯥꯈꯜꯒ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯤ ꯃꯤꯍꯨꯜ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯔꯤꯒꯨꯝꯕꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯧꯗꯕꯒꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯤꯅ ꯊꯤꯅ ꯁꯦꯔꯝꯃꯤ ꯃꯈꯨꯠꯇ ꯑꯄꯥꯏꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯤ ꯌꯥꯟꯒꯤ ꯍꯥꯏꯗꯅ ꯇꯣꯏꯅ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯀꯤꯔꯤꯕꯅꯤ ꯆꯥꯎꯔꯦꯜꯅ ꯁꯣꯝꯗ ꯐꯤ ꯈꯔ ꯁꯨꯖꯔꯤ ꯇꯣꯟꯗꯥꯡ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯥ ꯃꯅꯨꯡꯗ ꯍꯣꯏꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯃꯥꯁ ꯑꯗꯨ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯍꯥꯊꯨ ꯑꯗꯨ ꯈꯣꯡꯊꯥꯡ ꯐꯤꯡꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯦꯔꯦꯟꯗꯥ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯇꯣꯟꯗꯥꯡꯅ ꯇꯥꯟꯁꯤꯟꯕꯗ ꯆꯪꯉꯨ ꯌꯥꯗ꯭ꯔꯤꯕ ꯋꯥꯈꯜ ꯆꯣꯏꯔꯕꯁꯤꯡ ꯑꯗꯨ ꯇꯥꯟꯅ ꯇꯥꯟꯅꯗꯅ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯗꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯑꯗꯨꯁꯨ ꯃꯗꯨꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯅꯤꯛꯂꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯁꯤ ꯑꯃꯗꯤ ꯂꯦꯞꯄꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯐꯤ ꯁꯨꯔꯝꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯄꯅꯤ ꯊꯣꯃꯥꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯉꯛꯅ ꯌꯦꯡꯏ ꯊꯣꯃꯥꯁ ꯑꯗꯨ ꯐꯨꯅ ꯐꯨꯅ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯁꯤ ꯄꯨ ꯊꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯈꯣꯏꯕꯨ ꯁꯦꯟꯅꯕ ꯃꯈꯥ ꯇꯥꯅ ꯉꯝꯂꯔꯣꯏ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯊꯥꯡꯒꯠꯇꯅ ꯗꯝ ꯗꯝ ꯍꯥꯏꯗꯨꯅ ꯐꯨꯊꯔꯤ ꯃꯍꯥꯛꯀꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯎꯕꯗ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯇꯣꯟꯗꯥꯡꯗꯣ ꯀꯨꯐꯤꯠ ꯀꯥꯐꯤꯠ ꯌꯦꯡꯅꯩ ꯋꯥꯗꯤ ꯀꯔꯤꯕꯨ ꯉꯥꯡꯖꯔꯨꯕ ꯉꯝꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯃꯥꯁ ꯑꯗꯣ ꯃꯁꯥꯗꯣ ꯑꯁꯥꯎꯕꯒꯤ ꯃꯁꯤꯡ ꯑꯃ ꯐꯨꯒꯠꯂꯝꯕꯗꯣ ꯃꯊꯟꯇ ꯇꯞꯅ ꯐꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯂꯤꯆꯩ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯤ ꯑꯗꯨꯒ ꯉꯦꯛ ꯂꯥꯎꯅ ꯂꯩꯃꯥꯏ ꯊꯛꯇ ꯐꯝ ꯃꯀꯣꯛ ꯑꯗꯨ ꯈꯨꯔꯨ ꯍꯣꯠꯂꯒ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯗ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔ इसिंसे खरा थाक्सिनबियो सादु यामना वारबा माले थोमासना ता सौरेन ता थोंदा कशु वादेदा अदु तादा हयेंदे खोई सिंगा सोमदा कोइथोक्लुसि इसासे खरा यांथोकपरि येंगसि वारी असिदा सुम लैबसि वारी कोकासे साक्तना लोइगदवरि हयेंग अयुक्तो सांगन सारगा कोइथोक्लुसिको मखोइगी थोकपा लेहौरसनि असुमना नुमित अदुसु अदुमक हौजिनखिरमि मथंगी अयुक्की अंगनबदनि राहुल नमदी मनी थोय अदुसु ngantana hawatli मखोइन हवतपगा राहुल की मरुप अनि अदुसु लाई अबो थियमदी अपंगदो सुमांग अदुदा लेपगा राहुल नोइबु लोइद्रिब्रो राहुल ना औ तारे ता असंगो नखोइ साकदि सारा अब्रो यामना ngangkhridai ta sare ta asa ngantana thonga sara abani इमानदी थोंग यादे आईने हेक्तमक थोंगलक्ली असि ताव आई खोइगिदि साक्सिंग हा वाटइनि नया ngairoi taw asumna makhoi sak ising chaba loira mato abu thena hairi makhoi maning singadom da leiba mafam adu tamna la ami rahul gi phone adu da khongsel adu hek hobadagi video namkhri blog nami bani haidna tawkhri mani thoisimangai makhoi gari ani tawraga makhoi mari adu la ami abu thena hairi ba mafam adu da मतम sak manana amaromdana tondang saurel amadi Dr. Thomas to makhoi su singadomda koiba laklibani Dr. Thomas to wakhal phaksilabani singyagi phajarama mafam yengmani haidin laklibasi mina kaya sangnadaba mafam masidani makhoi ni laklibasi nakal amamamdani gari khamnaribado nakal dagi yumasida makhoi ado changnaraklami अदुबु राहुल होइने लाक्लिबा लंबी यादोमददि सांफम अदोमददि मियोय कनासु लाक्पा उरमदि अमरोमदना थोमास होइने लाक्लिबा लंबी यादोमदसु ताइबंग कनासु लाक्पा उदि तोंदांग अमदि सावरेलदो संगलमदाइगि मिकुपतुदगि मसादु किबना निक्लबनि थोमास की मतुंग अदुदा मखोय अनिदो मक्ला कथाक थंगनि खै इनरकलमि मखोयना कारदा लाक्पनि अदुगा अमरोमदना राहुल होइने बाइकता लाक्पनि अबो थेना इताव मीडिया मुतबुलेरमदि युमसिगी ममांग थोंगसि ओथोंगना साउनि ताव येमुनि नंगा सुमना साउ थोंगसि अमुक्तबु उरब्रा हाइबदो आइदि मफमसिद उबदगी अमुक्ता फाउ उरि लाओ युमनुंगदा संगसिलाओ मखोय सिबु सेनाबा नुपा अमदि हेक लैबनि निपा अदुन हाइबदा संगनिंगलाबसु थोंगसि हांदोगा संग अदुगा अखोयना थोकलमदाइदा थोंगसि फासिन ngasilga thamlamo haiduna haibani
thong sauzabagi wani hitang thiengmada ge lawn hangdokhibani taw law sangasilao makhoina sanglong iba yum masimaktada maning adomdagi Thomas Saurel tondang makhoi ahumadasu laglimani yum masigi khwaidagi ngakpa amana maning mamang asi thong si thongja oina sapsap manana pari maning adomdagi sanglakpaga mamang adomdagi sanglakpaduga thong hangtokpadu mapa sap sanari Rahul mani thoi sanglak makhoi singado khangpri khangi maning adomdagi makhoi ga sa manana thong hanglakpasida